Online Manipur YouTube channels being birba mayam pum nampo mukana taram noksari yamna nungaite babdir muktung tamjage rest in peace chronicle khuraijam actor ni Manipuri film industry ki aigi dilaikai gi inaw oibata natana Manipuri film kaya da mai pak na kumkraba khurai thodam laikai de leiba khuraijam chronicle na masagi anabna maram oiraga laikhidabada nokphadigi maikei degi thamoi sengna nungaite ba phongdoksari amasung online Manipuri YouTube channel gi maikei degi su nungaite ba phongdoksari Mathangi update asina Manipur ki DGP August tarita Supreme Court ta lakna ba khangdriba masak khngdriba asiba hakchang ayamba Myanmar masa singni Solicitor General Manipur ki irang asina maram oiraga laikhiraba miyoi singi manungda hojik phawba masak khangdana leiriba hakchang sing asi India manungda naronda jangsilakba miyoi singi hakchang ayamban oigani haina Central Government ki mahut sinkiba India ki Solicitor General Tushar Mahato na Supreme Court ki Chief Justice Y Chandra ta bench ta phongdokre Manipur investigation gi khungjen yamna tapada sathi na nungnangbo phongdokpaga loina na Supreme Court na state asigi law and order machinery fail oire haikre Chief Justice DY Chandra na haiki investigation gi khungjen yamna tapi matam asuk sangna haukraba phaba punba amatang amde Manipur constitutional machinery thabuk sungtau khutau asi wahang kaya hangningai oire laibak asi khwaidagi wangba court asina Manipur gi Director General of Police DGP bu August 3 nithokaba numit ki pung anida masama court ta lakna bakangantre Chief Justice DY Chandra chutna phonguk khi madudi thijin humjin bagi thabuk asi sathina taple phaba punba masung masak thokpa thabuk tawthoklakpagi matangda khumang chausinba ngamdre state police na hiram asida investigation tawba ngamdre FIR lising taruk henna file tawro phaba mi kharkhaktamak phari basigi maram karino hojik me hum da leptana chathrakliba kangluk masel gi khuthokna ba asigi matangda phi thongdana loina khibanupi ani eduna file tawrakpa petition yauna Manipur gi imunai mutana bagi matangda tharakpa petition sing Chief Justice of India DY Chandrachud Justice JB Padiwala amasung Justice Manoj Mishra na saba bench amana hearing chathaba matamda awang nongpu ki state asigi phibam asina leibak asigi legal system de miyam gi thajaba mangal le haikre state police na investigation tawba ngamdre makhoina control tawba ngamdre mafam asida law and order suklai leitre karigumba law and order machinery miyam bungak senba ngamdrabadi citizen singdi kari oiba hauna bage haiba Supreme Court na hangki sairak adu dalenga ki maikeida lebliba solitary general Tushar Mehta na haiki badi state government amasung mari leinaba authority na wathok asi sensitive oina lawi FIR sing register tawkre law and order ki phibam asina maram oidana zero FIR singdagi ayamba transfer tawkre aduga khara amana transfer tawnaba process tawri adum oinama court na note tawkhibadi case ama natragana ani natana ataidi miphamipun amata leitri haibasni Chief Justice na makok oiba bench aduna state government na nupi sing ma phil thoklaga charan kiba numit zero FIR registration tawba numit regular FIR register tawbagi numit statement record tawbagi akupa maron amasung phaba punbagi matamna singbagi mapung phaba maron yawba statement ama semnak ba khangan ki asuk yamba FIR pumna asi CBI da kokthong nalhanba yaroi haiba wafam phongdokladuna khwaidagi wangba court asina hanagi judge sing committee ama semlaga government ki thabuk tawgadabani haina phongdoke